ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯥꯕ ꯍꯣꯏꯁꯨ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯣꯁꯨ ꯂꯩꯔꯝꯂꯤ꯫ ꯈꯥꯕꯅ "ꯑꯣꯖꯥ, ꯊꯕꯛ ꯑꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ? ꯄꯨꯡ ꯀꯌꯥꯃꯨꯛꯇꯒꯤ ꯍꯧꯕꯤꯒꯗꯕꯅꯣ?" ꯇꯣꯃꯥꯜꯅ "ꯍꯧꯖꯤꯛꯇꯒꯤ ꯍꯧꯒꯗꯕꯅꯤ"꯫ ꯇꯣꯃꯥꯜ ꯊꯥꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯦꯝꯂꯤꯕ ꯑꯗꯨ ꯂꯣꯏꯔꯕꯔꯥ? ꯀꯃꯥꯏꯅ ꯇꯧꯔꯕꯒꯦ?" ꯊꯥꯔꯣꯅ "ꯄꯥꯕꯨꯡ, ꯂꯣꯏꯖꯔꯦ." "ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯁꯤ." "ꯍꯣꯏ ꯄꯥꯕꯨꯡ, ꯍꯧꯅꯕ ꯇꯧꯔꯁꯦ꯫ ꯄꯪꯊꯦꯡ ꯊꯦꯡꯅꯗꯤ ꯇꯧꯒꯨꯝꯁꯤ." ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯈꯣꯏ ꯃꯔꯤꯒ ꯄꯨꯟꯅ ꯁꯨꯃꯥꯡꯗ ꯊꯣꯔꯛꯏ꯫ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯂꯥꯏꯙꯤ ꯃꯆꯥ ꯑꯃꯁꯨ ꯅꯥꯀꯟꯗꯨꯗ ꯊꯝꯂꯤ, ꯑꯗꯨꯒ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯨꯃꯥꯡꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯇꯣꯃꯥꯜꯅ "ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩ ꯃꯅꯨꯡꯗ ꯅꯈꯣꯏ ꯑꯃꯠꯇ ꯅꯈꯣꯏꯅ ꯐꯝꯂꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯀꯤꯕꯒꯤ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯀꯅꯤ꯫ ꯅꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯟꯅꯕ ꯇꯧꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯆꯣꯡꯁꯤꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯀꯤꯗꯨꯅ ꯍꯦꯛ ꯍꯧꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯐꯤꯔꯦꯞ ꯆꯦꯠꯅ ꯂꯩꯒꯗꯕꯅꯤ." ꯈꯥꯕꯅ "ꯐꯒꯅꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯒꯦ." ꯇꯣꯃꯥꯜꯅ "ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯎ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦꯀꯣ?" ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯃꯥꯜ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗꯒꯤ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯑꯁꯥꯕ ꯄꯨꯝꯕ ꯏꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯇꯌꯤꯡ ꯇꯌꯤꯡ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯀꯤ ꯐꯖꯕꯕꯨ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯕ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯎꯄꯥꯜ ꯀꯌꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯉꯥꯎ ꯊꯤꯕ ꯃꯥꯂꯪꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯍꯥꯏ ꯍꯨꯝꯂꯛꯂꯤ꯫ ꯑꯔꯥꯞꯄꯗ ꯂꯝꯍꯨꯏ ꯀꯌꯥ, ꯍꯨꯏ ꯀꯌꯥ ꯑꯃ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤ꯫ ꯇꯣꯉꯥꯜꯒꯤ ꯌꯨꯝꯒꯤ ꯆꯤꯡꯒ ꯃꯊꯛꯇ ꯃꯤ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯀꯌꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯡꯕꯒꯤ, ꯆꯦꯟꯕꯒꯤ, ꯃꯤꯅꯣꯛ ꯀꯌా ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯇꯣꯃꯥꯜ ꯇꯞꯅ ꯁꯣꯜꯂꯝꯕꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯟꯅ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯅꯤꯜꯂꯝꯕ ꯃꯈꯣꯜ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯨꯊꯣꯔꯛꯄ ꯂꯦꯟꯇꯔꯟ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯂꯤꯛꯂꯤ ꯑꯗꯨ ꯀꯥꯏꯔꯛꯏ꯫ ꯈꯝꯕ ꯑꯣꯏꯔꯤꯕ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯑꯗꯨꯗꯤ ꯂꯦꯞꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯥꯎꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯇꯣꯃꯥꯜꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯀꯤꯕꯒꯤ ꯁꯞꯇ꯭ꯔ ꯑꯃꯠꯇꯁꯨ ꯇꯧꯔꯗ꯭ꯔꯦ꯫ ꯇꯣꯃꯥꯜꯅ "ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ?" ꯅꯥꯎꯕꯤ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯊꯥꯔꯣ ꯌꯥꯎꯔꯝꯕ ꯑꯗꯨ ꯎꯕꯗ ꯅꯥꯎꯕꯤ ꯊꯥꯔꯣꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜꯅ ꯏꯁꯤꯡ ꯈꯤꯛꯂꯛꯄ ꯃꯔꯝꯅ ꯃꯁꯥ ꯑꯗꯨ ꯃꯤꯑꯣꯏꯕ ꯀꯅꯥꯗꯁꯨ ꯁꯣꯛꯄ ꯉꯝꯗꯦ꯫ ꯅꯥꯎꯕꯤ ꯃꯤꯅ ꯐꯨꯕꯒꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯐꯥꯎꯔꯛꯏ꯫ ꯇꯣꯃꯥꯜꯅ "ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯤꯠ ꯄꯥꯡꯊꯣꯛꯂꯣ." ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯇꯣꯃꯥꯜ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡꯗ ꯂꯨꯞꯂꯕ ꯃꯇꯨꯡꯗ ꯇꯥꯏꯔꯦꯟ ꯑꯗꯨꯅ ꯅꯥꯎꯕꯤꯗ ꯀꯜꯂꯛꯏ꯫ ꯅꯥꯎꯕꯤ ꯆꯩꯅꯥꯗꯨ ꯐꯥꯎꯔꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯐꯈꯤꯗꯨꯅ ꯇꯌꯤꯡ ꯇꯌꯤꯡꯂꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯛꯏ꯫ ꯅꯥꯎꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯃꯥꯜꯅ ꯀꯣꯏꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯥꯕꯅ "ꯊꯋꯥꯏ ꯃꯆꯥ ꯄꯤꯠ ꯂꯥꯎꯕꯤ ꯅꯪ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄ ꯁꯥꯔꯤ, ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯍꯥ, ꯈꯪꯂꯕ꯭ꯔꯥ?" ꯈꯝꯕꯅ "ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯑꯀꯤꯕ ꯀꯌꯥ ꯅꯪꯍꯟꯈꯣꯗꯅ." ꯈꯦꯂꯦꯟꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯤꯍꯥꯠ ꯈꯔ ꯊꯤꯈꯤꯗꯕꯗꯨꯗ ꯄꯦꯟꯖꯗꯗꯅ ꯇꯧꯔꯤꯖꯥꯠꯅꯤ." ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯅꯥꯎꯕꯤ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯊꯥꯔꯣ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯇꯥꯔꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ꯫ ꯄꯤꯔꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ
ꯃꯤꯠꯌꯦꯡꯅ ꯅꯧꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤꯅꯦ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯂꯣꯏꯅꯃꯛ ꯇꯨꯝꯈ꯭ꯔꯦꯗꯅ, ꯃꯁꯤ ꯊꯋꯥꯏ ꯑꯣꯏꯔꯝꯂꯕꯁꯨ ꯆꯤꯡꯊꯣꯛꯂꯒ ꯍꯥꯠꯄ ꯌꯥꯔꯝꯂꯕꯗꯤ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯂꯝꯒꯗꯕꯅꯤ꯫ ꯅꯧꯕꯤ ꯁꯥꯎꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯅꯛꯅ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯧꯕꯤꯅ, ꯅꯈꯣꯏꯅ ꯉꯁꯤ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯁꯨ ꯅꯈꯣꯏ ꯅꯣꯡꯃꯗꯤ ꯇꯨꯝꯅ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯈꯥꯕꯅ, ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯗꯕ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯤꯕ? ꯈꯦꯂꯦꯟꯅ, ꯍꯣꯏꯅꯦ, ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯕꯅ ꯅꯆꯥ ꯐꯥꯎꯕ ꯌꯥꯎꯅ इखुद सिन पियना हालिब नत्रो नौबी मखोल हौना नोक्तुना ngasithi nakhoina aibu punsilaba natro nakhoina aibu manghanbadi kaidonungda ngamloi haibigi tajo ngasidagi nasa nasagi numit papa haujaru aroiba matam oina ngasi haiba numitsidagi chahi 15 gi matung nakhoibu kari oirakani haiba nathanta khanjaruro madu haiba loiraba matungta naubigi thawai oirabasu minungsi amagi makhada tharoda yenglaktuna hairai nangsia aigi matam amagi ita nungsibiduniko nangsu aigi mayukta ngasi leplare tharo nungsidra matamto adubu ngasidi nangsu aigi yaknaba oirabani nangbu aina ikhutmakna hatkani marup ama oiraga marup amagi thajaba manghanba nasagi napotabu nasagi khanjaba nangbusu aina hatkani tharo kari mata khumde tumina adumak lei naubi onthoraktuna makhoi ahumde yenglai khamba naubi gi matau adu akiba phaurami nongdol thakki pendava kayagi mataukum nong khakpa lawba horaklami naubi nongdol atiyada yenkhatchaki tomalda nong sisu tarakadorene loishinna batawrasi madu hairaga hanagi mataukum tomal machinda sonba horai naubi gi masada tomal na chairak kaya pirabasu mahaki mata tharobu yengduna chaina adu khangli tapna tapna mahaki shaktam adu mami samlaktuna thamliva life adivi aduda changki nauvi gi thawai adu life adivi aduda changkhraba matungda shanagi lik aduna kanna punsilai tomal machinda sonbasu lepte life adivi adu khanghaudana mamittagi I tarai tomal pairamba adu khangtha thadorai tomal khangle thawai asi loisindri adugi sumathakta thawai asigi makutta makhoi pumnamak tumlagani haibasi khangle tomal masamaksu thawai asina soidana nongmadi mahakki thawai laukigani haibasu khangjarakle tomal gi matau aduda khavana oja kaidorabage tomalna ha kaisu tawdeda madu hairaga life ativi adu khungattuna shonba hurai nong khakpa lawbasu lepte tomal magi nakanda leiriva chafu adugi manungda life advi adu hapchin khre khabana oja loibirabra tomalna loire se masi puro nongandringai asida loisinna bohodnau tharona dakhaba ekhoi ani chalurasira hoi yaye tomal dagi chafu adu lauraba matungda tharo khava lamhang amada lai nongsu taba horakli khavana sida ekta phumlasira tharona hoi mafam sida phumlasi wari adu liraba matungda ranina numit adudagi halakpada nangi pabungna yum hingol pumba yonthoklaga mafam asida lakibani matam aduda nahak yamna pikli nahaki pabungi mingyum nak phauba hongkibani malemna kari aigi ipamakna asuk phattaba thaba ranina ibunga ima phattaba miti ai yoktuna thamloi masagi marani matung inna fangjavani ai ipa oigera ima oigera pumnamak masagi maranbu leirwadi ai kanloi aduga kallubasu ngamloi malem madu hairamlaga gari sodu puthoktuna gari thauraga tharogi yum tamna lai malemna ine tabro tharona haima ibungo kaidorage kai leirage ine ke nakta lakbobo malemna ine hokiba thodoki wari pumba khangjare ine makha tabu wari do khangjaningduna lakjabani tharona kaino nangna hairisibo ine
ꯑꯩꯍꯥꯛ ꯈꯥꯕꯒꯤ ꯃꯔꯨꯞ ꯈꯦꯂꯦꯟꯒꯤ ꯃꯆꯥꯅꯤ꯫ ꯊꯥꯔꯣ ꯂꯦꯞꯂꯝꯕ ꯈꯣꯡꯐꯝ ꯑꯗꯨ ꯈꯔ ꯍꯟꯗꯨꯅ ꯀꯔꯤ? ꯃꯥꯅꯤ ꯏꯅꯦ, ꯏꯃꯥꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯈꯪꯖꯅꯤꯡꯗꯨꯅ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯂꯤꯕꯅꯣ ꯏꯅꯦ? ꯏꯕꯨꯡꯉꯣ, ꯏꯅꯦ ꯆꯤꯡꯅꯕꯤꯒꯅꯨ, ꯑꯩ ꯏꯄꯥꯒꯤ ꯃꯤꯆꯪꯗ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯄꯣꯏ꯫ ꯃꯁꯥꯒꯤ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯖꯁꯅꯨ꯫ ꯏꯅꯦ, ꯑꯩ ꯏꯄꯥꯕꯨ ꯀꯜꯂꯣꯏ꯫ ꯁꯨꯞꯅꯇꯒꯤ ꯏꯅꯦ ꯑꯩ ꯋꯥꯔꯤꯗꯨ ꯈꯪꯖꯅꯤꯡꯗꯨꯅ꯫ ꯏꯕꯨꯡꯉꯣ, ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯥ? ꯏꯅꯦ ꯆꯤꯡꯅꯕꯤꯒꯅꯨ, ꯅꯆꯥ ꯋꯥꯁꯛꯎ ꯍꯥꯏꯔꯕꯁꯨ ꯋꯥꯁꯛꯆꯒꯦ ꯏꯅꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯏꯅꯦ ꯂꯤꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯨꯝꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡ ꯉꯥꯟꯕꯒꯤ ꯑꯍꯤꯡꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯥꯞꯇꯨꯅ ꯐꯨꯝꯈꯤꯕ ꯆꯐꯨꯗꯨ ꯑꯩꯅ ꯂꯧꯊꯣꯛꯇꯨꯅ ꯄꯨꯔꯛꯈꯤ, ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯈꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡ ꯍꯣꯏꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯂꯩꯇ꯭ꯔꯗꯨꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯪꯈꯤꯕꯅꯤ꯫ ꯑꯩꯅ ꯂꯣꯠꯁꯤꯜꯂꯤ, ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯑꯃꯗꯤ ꯏꯅꯝꯃꯕꯨꯁꯨ ꯃꯈꯣꯏꯅ ꯍꯥꯠꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞꯀꯤ ꯃꯤꯅꯨꯡꯁꯤꯅ ꯄꯨꯟꯈꯤꯕꯅ ꯃꯈꯣꯏꯕꯨ ꯀꯟꯅꯤꯡꯕ ꯐꯥꯎꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯐꯨ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄ ꯇꯩꯊꯣꯛꯄ ꯏꯊꯧ ꯑꯣꯏꯈꯤ꯫ ꯂꯥꯡꯂꯦꯟꯕꯨꯁꯨ ꯑꯩꯅ ꯁꯦꯟꯅꯈꯤ꯫ ꯅꯈꯣꯏꯅ ꯊꯕꯛꯀꯤ ꯔꯤꯁꯔꯁ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯃꯇꯝꯅꯤ꯫ ꯑꯍꯤꯡꯗ ꯑꯩ ꯂꯥꯛꯈꯤ, ꯂꯥꯡꯂꯦꯟ ꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯈꯤ꯫ ꯃꯄꯨꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯂꯥꯡꯂꯦꯟ ꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯛꯐꯝ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯅ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯊꯝꯂꯝꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯆꯐꯨ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯅꯤꯡ ꯇꯝꯕ ꯐꯪꯂꯨꯗ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯕꯅ ꯅꯈꯣꯏꯕꯨ ꯑꯀꯤꯕ ꯀꯌꯥ ꯅꯪꯍꯟꯈꯤꯕꯅꯦ꯫ ꯃꯥꯂꯦꯝ ꯊꯥꯔꯣꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯡꯃ ꯂꯥꯡꯂꯦꯟꯒꯤ ꯕꯦꯒꯇ ꯌꯥꯎꯈꯤꯕ ꯑꯔꯪꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯊꯥꯔꯣꯅ ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯏꯕꯨꯡꯉꯣ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯗꯁꯨ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯍꯤꯡꯂꯔꯣꯏ, ꯄꯨꯝꯅꯃꯛ ꯇꯨꯝꯂꯒꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯣꯀꯤꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯃꯥꯂꯦꯝꯅ ꯍꯜꯂꯣ, ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯅꯦ ꯑꯩ ꯆꯠꯂꯒꯦ, ꯁꯣꯝꯗ ꯏꯃꯥꯟꯅꯕꯒꯤ ꯃꯄꯥ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯃꯥꯂꯦꯝ ꯊꯥꯔꯣꯒꯤ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯔꯣꯀꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯔꯣꯀꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯂꯒ ꯔꯣꯀꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯔꯨꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯔꯨꯁꯤ꯫ ꯍꯣꯏ꯫ ꯑꯅꯤꯗꯨ ꯔꯣꯀꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯔꯣꯀꯤꯅ ꯐꯝꯃꯣ ꯚꯥꯏ꯫ ꯃꯥꯂꯦꯝꯅ ꯀꯩ ꯂꯩꯔꯒꯦ? ꯔꯣꯀꯤ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯥꯏꯜ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯁꯤ ꯌꯦꯡꯉꯣ ꯚꯥꯏ꯫ ꯃꯥꯂꯦꯝ ꯆꯦꯁꯤꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯔꯣꯀꯤꯒꯤ ꯃꯄꯥꯒꯤ ꯑꯥꯏ ꯀꯥꯔꯗ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯃꯥꯂꯦꯝꯅ ꯍꯨꯏꯔꯦꯝ ꯈꯝꯕ꯫ ꯔꯣꯀꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯅꯦ ꯚꯥꯏ, ꯑꯩꯒꯤ ꯄꯥꯕꯨꯡꯅꯦ꯫ ꯃꯥꯂꯦꯝ ꯔꯣꯀꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯔꯣꯀꯤꯅ ꯚꯥꯏ, ꯄꯥꯕꯨꯡꯒꯤ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯥꯂꯦꯝ ꯂꯦꯞꯂꯝꯕꯗꯒꯤ ꯃꯈꯥꯗ ꯈꯨꯔꯨ ꯀꯨꯟꯊꯔꯛꯏ꯫ ꯔꯣꯀꯤꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ? ꯃꯥꯂꯦꯝꯅ ꯚꯥꯏ, ꯈꯦꯂꯦꯟ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯒꯤ ꯄꯥꯕꯨꯡꯅꯤ꯫ ꯍꯥ, ꯃꯇꯧ ꯀꯔꯝꯅ? ꯃꯥꯂꯦꯝ ꯃꯃꯥ ꯑꯃꯗꯤ ꯊꯥꯔꯣꯅ ꯂꯤꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯔꯣꯀꯤꯗ ꯂꯤꯔꯝꯃꯤ꯫ ꯔꯣꯀꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯥꯡꯂꯦꯟ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯒꯅꯤ꯫ ꯄꯥꯕꯨꯡꯕꯨ ꯀꯟꯅꯕ ꯇꯧꯁꯤ ꯚꯥꯏ꯫ ꯃꯥꯂꯦꯝꯅ ꯚꯥꯏ, ꯑꯩ ꯑꯗꯨꯛ ꯍꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯗꯤ ꯑꯣꯏꯔꯣꯏꯌꯦ꯫ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯊꯕꯛ ꯑꯗꯨ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯚꯥꯏ, ꯑꯩ ꯂꯥꯡꯂꯦꯟꯗ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯏꯄꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯏꯆꯤꯟꯁꯤꯅ ꯄꯟꯅꯤꯡꯗꯦ꯫ ꯚꯥꯏ꯫ ꯃꯥꯂꯦꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯔꯣꯀꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯚꯥꯏ, ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯆꯨꯝꯕꯒꯤ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯁꯤ꯫ ꯑꯆꯨꯝꯕ ꯈꯔ ꯃꯈꯩꯗꯤ ꯇꯧꯔꯝꯁꯤ꯫ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯣꯏ, ꯃꯍꯥꯛꯄꯨꯁꯨ ꯀꯜꯂꯣꯏ꯫ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯐꯪꯖꯕꯅꯤ꯫ ꯔꯥꯁꯤꯅ ꯏꯕꯨꯡꯉꯣ, ꯆꯠꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯧꯗꯨꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯔꯣꯀꯤꯅ ꯐꯠꯇ꯭ꯔꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯕ, ꯃꯔꯥꯟ ꯀꯌꯥꯅ ꯃꯔꯦꯞ ꯊꯨꯝꯂꯕ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯕ ꯑꯩ ꯏꯆꯤꯟꯁꯤꯅ ꯄꯟꯅꯤꯡꯗꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯅꯤꯡꯗꯦ꯫ ꯏꯃꯥ, ꯆꯠꯀꯦꯒ ꯆꯠꯄꯤꯔꯨꯔꯣ꯫
ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏ ꯔꯥꯁꯤꯅꯥ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯟꯖꯥꯗꯨꯗ ꯔꯣꯀꯤꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ ꯔꯣꯀꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯅꯤꯔꯃꯥꯅ ꯗꯥ ꯔꯣꯀꯤ ꯇꯥꯏꯌꯦ ꯀꯩꯗꯧꯔꯒꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦ ꯑꯩꯒ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯃꯥꯂꯦꯝꯒ ꯏꯕꯥꯅꯤ ꯂꯥꯛꯑꯒꯦ ꯈꯔ ꯊꯨꯕꯤꯔꯛꯑꯣ ꯔꯣꯀꯤꯅ ꯚꯥꯏ ꯑꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯁꯤ ꯃꯥꯂꯦꯝ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯩ ꯔꯥꯁꯤꯅꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯐꯠꯇꯕꯒꯤ ꯂꯥꯡꯗ ꯑꯩ ꯊꯨꯔꯣꯏ ꯏꯃꯥꯅ ꯌꯥꯝꯅ ꯆꯠꯅꯤꯡꯂꯕꯗꯤ ꯏꯃꯥ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯔꯣꯀꯤ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯈꯤ ꯃꯥꯂꯦꯝꯅ ꯏꯃꯥ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯁꯣꯝꯗ ꯔꯣꯀꯤ ꯑꯃꯗꯤ ꯃꯥꯂꯦꯝ ꯅꯤꯔꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯅꯤꯔꯃꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯀꯤꯅ ꯀꯥꯈꯠꯂꯣ ꯅꯤꯔꯃꯥ ꯔꯣꯀꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ ꯔꯣꯀꯤ ꯒꯥꯔꯤꯗꯨ ꯈꯔ ꯊꯧꯔꯒ ꯂꯝꯍꯥꯡ ꯑꯃꯗ ꯈꯥꯝꯃꯤ ꯅꯤꯔꯃꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯗꯥ ꯔꯣꯀꯤ ꯀꯩꯗꯧꯔꯒꯦ ꯅꯤꯔꯃꯥ ꯐꯥꯏꯜ ꯈꯔ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯒꯤ ꯑꯥꯏ ꯀꯥꯔꯗꯁꯨ ꯄꯨꯊꯣꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯌꯦꯡꯅꯩ ꯃꯥꯂꯦꯝꯅ ꯑꯗꯨꯗꯤ ꯅꯪ ꯄꯥꯕꯨꯡ ꯈꯥꯕꯒꯤ ꯃꯆꯥ ꯅꯤꯔꯃꯥꯅ ꯃꯥꯅꯦ ꯁꯤꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡꯅꯦ ꯅꯤꯔꯃꯥ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯕꯅ ꯃꯦꯝꯆꯥ ꯂꯥꯏꯗꯨꯛ ꯊꯥꯅꯕ ꯇꯧꯔꯤ ꯅꯥꯎꯕꯤ ꯂꯥꯡꯂꯦꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ ꯑꯗꯨꯒ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤ ꯂꯥꯡꯂꯦꯟ ꯇꯨꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯥꯗ ꯒꯝ ꯒꯝ ꯀꯨꯝꯊꯔꯛꯏ ꯃꯦꯝꯆꯥꯗꯤ ꯂꯥꯏꯗꯨꯛ ꯊꯥꯏꯔꯤꯉꯩꯗ ꯂꯥꯡꯂꯦꯟ ꯊꯣꯛꯈꯤꯕ ꯑꯗꯨ ꯎꯍꯧꯗ꯭ꯔꯦ ꯊꯧꯕꯗꯤ ꯎꯍꯧꯔꯕꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯈꯨꯝꯂꯨꯔꯕꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ ꯁꯣꯝꯗꯅ ꯑꯊꯥꯞꯄ ꯂꯝ ꯑꯃꯗ ꯈꯥꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯊꯕꯛ ꯁꯨꯐꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯈꯥꯕꯅ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦꯅꯦ ꯈꯦꯂꯦꯟꯅ ꯈꯝꯕꯒꯤ ꯃꯤꯁꯤ ꯑꯁꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯆꯤꯡꯅꯩ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒ ꯁꯤꯔꯕꯁꯨ ꯀꯔꯝꯅ ꯃꯁꯥꯗ ꯃꯤꯅ ꯈꯣꯠꯄ ꯑꯃꯗꯤ ꯈꯨꯖꯤꯟ ꯃꯔꯤ ꯃꯉꯥꯒꯤ ꯃꯃꯤ ꯂꯩꯔꯤꯕꯅꯣ ꯑꯗꯨꯁꯨ ꯊꯥꯡꯅ ꯂꯦꯟꯕꯒꯨꯝꯕ ꯑꯃ ꯏꯇꯥ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯅ ꯈꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯈꯥꯕꯅ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅ ꯐꯒꯗ꯭ꯔꯥ ꯃꯍꯥꯛ ꯇꯥꯟꯅꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯥꯂꯦꯝꯅ ꯃꯇꯧ ꯀꯔꯝꯅ ꯊꯔꯣꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯇꯥꯎ ꯈꯝꯕꯒꯤ ꯃꯆꯥꯁꯨ ꯌꯥꯎꯔꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯑꯁꯤ ꯈꯪꯂꯕ ꯖꯥꯠꯂꯥ ꯈꯦꯂꯦꯟꯅ ꯈꯪꯂꯝꯕꯗꯤ ꯍꯥꯏꯔꯛꯄ ꯌꯥꯏ ꯄꯟꯊꯔꯒꯨꯝꯁꯤ ꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩꯗꯤ ꯊꯔꯣ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄ ꯌꯥꯏ ꯃꯥꯏꯕ ꯇꯣꯃꯥꯜꯁꯨ ꯊꯕꯛ ꯑꯁꯤ ꯂꯣꯏꯕꯒ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯈꯦꯂꯦꯟ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯗꯨꯅ ꯐꯒꯗꯧꯕ ꯃꯥꯜꯂꯤ ꯐꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯁꯣꯝꯗꯅ ꯇꯣꯃꯥꯜ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯔꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯝꯂꯤꯕ ꯂꯤꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯐꯥꯛꯇꯨꯅ ꯀꯣꯏꯑꯣꯠ ꯑꯣꯠꯂꯤꯉꯩ ꯇꯣꯃꯥꯜ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯏ ꯇꯣꯃꯥꯜꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯒꯤ ꯆꯦꯟꯐꯝ ꯂꯩꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯣꯃꯥꯜꯒꯤ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯤꯅ ꯀꯣꯏꯊꯤꯟ ꯊꯤꯟꯕꯒꯨꯝ ꯀꯥꯎꯕꯒꯨꯝ ꯇꯧꯔꯛꯂꯤ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ ꯇꯣꯃꯥꯜ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯖꯩ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯁꯞꯇ ꯑꯗꯨ ꯍꯟꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯈꯠꯂꯛꯏ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯇꯣꯃꯥꯜꯒꯤ ꯌꯨꯝ ꯑꯀꯣꯏꯕ ꯑꯗꯨ ꯅꯤꯜꯂꯔꯦ ꯇꯣꯃꯥꯜ ꯈꯪꯂꯦ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯄꯩꯁꯥ ꯈꯔ ꯃꯤꯍꯧꯔꯨꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯔꯅꯤ ꯍꯥꯏꯕ ꯈꯪꯖꯔꯦ
ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯃꯍꯩ ꯄꯨꯝꯕ ꯁꯣꯟꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯤꯜꯂꯝꯕ ꯀꯥꯎꯔꯝꯕ ꯀꯞꯂꯝꯕ ꯄꯨꯝꯕ ꯐꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯣꯃꯥꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯃꯥꯃꯥ ꯇꯣꯃꯥꯜ, ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ, ꯅꯆꯥꯒꯤ ꯊꯋꯥꯏꯁꯤꯃꯇꯪꯗꯤ ꯀꯟꯕꯤꯌꯣ"꯫ ꯇꯣꯃꯥꯜ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯥꯃꯥ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ"꯫ "ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ"꯫ ꯇꯣꯃꯥꯜꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯇꯥꯔꯝꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯇꯣꯃꯥꯜ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯟꯇꯔꯟ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯂꯦꯟꯇꯔꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕꯗ ꯀꯣꯟꯊꯣꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯦꯟꯈꯤꯕꯒꯨꯝ ꯎꯍꯧꯏ꯫ "ꯏꯌꯥ, ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯅꯣꯅꯦ"꯫ ꯇꯣꯃꯥꯜꯗꯤ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯤꯡꯒꯣꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯍꯤꯡꯒꯣꯜ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯂꯕ ꯅꯨꯄꯤ ꯑꯃ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯇꯣꯃꯥꯜꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯇꯣꯃꯥꯜꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯃꯥꯜ ꯃꯗꯨ ꯎꯕꯗ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯊꯤꯡꯖꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯟꯁꯤꯜꯂꯝꯕ ꯊꯣꯡ ꯑꯗꯨ ꯃꯤ ꯑꯃꯅ ꯊꯤꯜꯂꯛꯂꯤ꯫ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯤꯜꯂꯝꯕꯗꯒꯤ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯒꯠꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯇꯥꯔꯛꯏ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯁꯛꯇꯝ ꯑꯗꯨ ꯇꯣꯃꯥꯜꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯣꯃꯥꯜꯗ ꯌꯦꯡꯂꯛꯏ꯫ ꯇꯣꯃꯥꯜꯅ "ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕꯅꯣ"꯫ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯣꯃꯥꯜ ꯁꯣꯟꯕ ꯌꯥꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯁꯣꯟꯂꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ "ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯕ ꯉꯝꯂꯤꯕ? ꯊꯋꯥꯏꯗꯤ ꯂꯥꯏꯔꯗꯅ ꯑꯊꯣꯏꯕ ꯂꯥꯏꯌꯥꯝ ꯐꯥꯎꯕ ꯅꯣꯡꯃꯇ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯆꯝꯕ ꯊꯋꯥꯏꯗꯤ ꯑꯣꯏꯔꯔꯣꯏ"꯫ ꯇꯣꯃꯥꯜꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯇꯣꯃꯥꯜ ꯃꯗꯨ ꯇꯥꯕꯗ ꯇꯨꯡ ꯑꯃꯨꯛ ꯐꯠ ꯑꯣꯟꯊꯣꯛꯏ꯫ ꯇꯣꯃꯥꯜ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ"꯫ ꯂꯥꯡꯂꯦꯟ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯇꯣꯃꯥꯜꯒꯤ ꯏꯃꯨꯡꯗ ꯊꯥꯜꯂꯝꯕ ꯊꯥꯎꯃꯩ ꯑꯗꯨ ꯈꯪꯍꯧꯗꯅ ꯇꯣꯃꯥꯜ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯊꯥꯎ ꯑꯗꯨ ꯍꯩꯖꯤꯟꯗꯨꯅ ꯇꯣꯃꯥꯜ ꯃꯁꯥ ꯑꯗꯨ ꯆꯥꯛꯄ ꯍꯧꯔꯛꯏ꯫ ꯇꯣꯃꯥꯜꯒꯤ ꯃꯁꯥ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯛꯄꯗ ꯂꯥꯡꯂꯦꯟ ꯍꯧꯅ ꯍꯧꯅ ꯅꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯂꯥꯡꯂꯦꯟꯅ "ꯍꯥꯠꯀꯅꯤ, ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ, ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯀꯅꯤ"꯫